Assalamualaikum warahmatullahi wabarakatuh. Musiraba isne nausing miyoy ayambana kalamgani hawkraba warising singlamgani warising ado noygi punsida amakta wairamsu asumna khankiba yaramgani numidangi athengba michik miraw khol tadraba miyoy khudingmak tumnakraba matam aduda naitom tana lomna hiptuna mathakta yengduna nangi hawkraba punsi warising ado ningsingba warising ado ningsinglubada pukning nungsina khanghawdana tarakhiba midudagi pirang hanghaudana chatkraba matamgi khungjel ningsinglabada angang oiringai punsi hanghaudana loikhiba naha oiringai punsi sana jaramba imagi tampakta lugna sana tawbiramba ibana lang jaramba iyamba inawi chansinga nukna khena leiramba marupsing oikhre ngasidi hawkraba halaklaroidaba wari ama ngarang faudadi Schoolda maktabta haraw tayamna leiramba ngasidi punsigi awaba langna fajinduna thamlare khamba ngamdraba matamgi khongjel silaplabada nungsitna khungdokraba khamba sungam haudraba nungthakta leiba lengmoigum oikhre koigi mata adubu nakhoi asumnadi khankhiba yaurabra nakhoi aikoina dunyada lakribagi maram asi karigino Allah tabarak taala na Quran da habiri aina jinad amasung insan sing asibu ay khaki ibadat tawruna basim ki kanagi damakta ay koi gi punsiya se birakhibano ay koi da punsiya ma pina biribase karigino sangsara sida subna tangi charu naba thaklu naba paisa talu naba nungai na leiru naba khaki tharakhibadi natte ay koi na dunya da nungai na leinaba ahing nungthil khaidana honariba tawbadabu aikoigi asengba punsi akhirat ki damaktadi kayam yamna honarabage haibado isana isada hangpam thokpani adubu ngasigi insan miwebasingdi hairiba wahang ase masana masada hangjade ahingi chiklaba matamda hawkraba punsi wari ningsingduna punsi warigi ipakta tawringai aikoina tawkiba gunasing adusu ningsinglai Namaz kayam thadukhiba guna kayam tawkhiba chirol kayam chatkhiba migi thamoi kayam thugaikiba aikoina mapan thongda noktuna leirabasu aikoigi thamoina di khanglibani aikoi ase Allah tabarak taala dagi kayam yamna lapna leiraba mioibasingno haibado isa isana di khanglibani adubu khangsinadaba saraga mapan thongda afaba saraga leinaba ngakte Rasulullah sallallahu alaihi wasallam nahwirami ayamat kinumita bandasing khongpham ama fau matam adu fau bada lengbang amloi laithok payaro kolam mari gi pakhum piri fau ahan badahang lakani nangi punsi karam na lenki ani subadahang lakani nangi naha weringai punsi da kari tawraki ahum subadahang lakani na mal dawlad adu kai da gitalaki amasum kalai da klas tawki mari subadahang lakani nang na khamli bad na karam amal sing amal torok hai riba wahang mari asigi pakom ado pibang amdadra hai riba wahang ase ado karam na pakom bigani dunya gi thak irang da thawduna laikhrabada naha wairi aidi lang khini khallabada achumba Allah na pamba pakom ado ekoi kaidong da pibang musiraba marup sing matam lairi hojikso toba ge thong Allah tabarak taala na yamna launa hangduna thamli khantha usi marab sing ngasi mo chang hausi Allah gi darbar da hayeng airosi kanana khangba hayeng hairibado lakhida bataragadi aikoina khangba ngammi aikoina uriba ngakdani adugum laba mioi kya ai hayeng dagi namaz solani hayeng dagi parda tawrani hayeng dagi ibadat tawrani haina khalamba mioi kya ngasidi kabargi manungda yatadna leina aikoi sumasi sigani hayang sigani haibasi khangmamde kullu nafsin daikatul maut har thawai panba khudingmak nungma natraga nungmadi maut kim hautan gani aikoi ngasi nungai na laithoklingai matamda aikoi gi maut oikraba adu oiba taragadi aikoi kari oigani aikoi dunya da hallaga ibadat tawruge nahaki ahkam sing adu ila uge na haibe yagadra oithoktraba wafam logic yaudaba wafamni Allah na ngasi
दुनिया सिदा नखोइना अफबा अमल तौरो हाइना मतम थाखरबने एग्जाम हॉल दा इकोइना एग्जाम तौरिङै मतमदा इकोइना पारखिबो होनरखिबा सिंदो इकोइना एग्जाम दे इबा एग्जाम हाइदो खरमा तुंदा आया मुके एग्जाम थागे हाइबा कदम दे यारो लॉजिक याउदबा वान अदुना अल्लाह तबारक तआला ना दुनिया से एग्जाम हॉल होइना इकोइना चंगियंग तौनबगी दमकता थाबिरकबने अदुना हाइरिबा मफम असिदा इकोइ माइ पाकनबो होनबो थुई आयंग रिजल्ट लाको मतमदा माइ पाकनबो asi aikoina koina phone adraba fail ta halaba hayeng adubum laba mafam aduda ikoi suksoi soiduna sa bata sira baisina nausin Allah tabarak taala na ikoi bu pau bulaite aikoina Allah tabarak taala bu pau Allah tabarak taala di unti numit khudingi asmani dunya da kumlaglaga Allah tabarak taala na lawi kanano ay mo naniningba nakoy na nirakpa do ay napirage kanano nakoy bu kokhaningba nakoy na kokhanbiyo hay do ay napirage ay na Allah tabarak taala di hindi namit khuding gilaw tawo thawsadraba ikoy na tumthok na nungay nilay thokli Allah tabarak taala ge elana do tabi singbiyo hay diba दुनिया सिदा हर मरी मता खुदिमक हर माल दौलत खुदिमक पोसक खुदिमक लेहौरगनी हुवा मतया कबर की ममलब मफम अदुदा इमासु लोइनरोय इपासु लोइनरोय मरुपसु लोइनरोय आइगी नुपीसु आइगी इसासु आइगी माल दौलतसु अमत लोइनरो इतोमता नैतोमता न लैरुगनी आइगी आमाल सिंग अदुगा लोइनब नतन Allah tabarak taala nahibiri kanagumbana dunya da marig amagi chang niki tawrabasu uragani mafamada kanagumbana marig amagi chang fattaba tawrabasu ugani mafamada aduna marub sing dunya gi thagirang mingchat gi thabak talubisi aigini haibada mafamda kanasu lei karigumma matamda ahingi athengba michik mirau kholta draba matamda haukraba punsi wari ningsing lakpa haukraba wari do khallaga kappagi mohta challo Allah gi darbar da sajda budaduna Allah tabarak taala da hajasi haukraba guna sing ado kokina karigumba Allah tabarak taala na aikoi gi toba gi thonga do thingjin bi bataraba adu ai bataragadi aikoi amang banga toigani ngasi fitna fasad gi matam asida aikoi yamna kina chatpa mathota airi khudima ase Allah tabarak taala na aikoi da amal tawunam bagi pangal thona pina wasano wa akhiru da'wana